ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯊꯥ ꯇꯔꯨꯛꯀꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯐꯪꯗ꯭ꯔꯕ ꯈꯣꯏꯁꯥꯎꯅꯔꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯆꯦꯡꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯌꯥꯅꯤꯡꯗꯦ, 𝗖𝗵𝗲𝗀𝗃 ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯗꯤ.ꯁꯤ ꯑꯣꯐꯤꯁꯇ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ (NFSA)ꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯊꯥ ꯇꯔꯨꯛꯀꯤ ꯆꯦꯡ ꯐꯪꯍꯟꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯅꯨꯄꯥ-ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯦꯈ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤ.ꯁꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ-ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯒꯤ ꯃꯌꯨꯝꯗ ꯄꯨꯜꯂꯗꯨꯕ ꯃꯇꯨꯡ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ against the non-distributor and non-receipt of NFSA right to the beneficiary of 𝗕ꯛ ꯊꯥꯕ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯗꯤ.ꯁꯤ ꯑꯣꯐꯤꯁ ꯐꯥꯎꯕ ꯈꯣꯡꯅ ꯔꯦꯂꯤ ꯂꯥꯛꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝꯅ ꯆꯦꯡꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯌꯥꯅꯤꯡꯗꯦ, ꯗꯤ.ꯑꯦ.ꯑꯦꯐ.ꯑꯦꯟ.ꯄꯤ.ꯗꯤ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ, ꯊꯥ ꯇꯔꯨꯛꯀꯤ ꯆꯦꯡ ꯂꯣꯠꯄ ꯌꯥꯔꯣꯏ, ꯆꯥꯛꯈꯥꯎꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯥꯕ ꯄ꯭ꯂꯦꯛ ꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯔꯦꯂꯤ ꯂꯥꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ ꯑꯣꯐꯤꯁꯇ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯌꯥꯎꯅ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯗꯤ.ꯁꯤ ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯍꯟꯈꯤꯗꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ-ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯗꯤ.ꯁꯤꯒꯤ ꯒꯦꯠ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯗꯤ.ꯁꯤ ꯑꯣꯐꯤꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯡꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯂꯨꯆꯤꯡꯂꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯦꯈ ꯗꯤ.ꯁꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯗꯤ.ꯁꯤꯒ ꯎꯅꯅꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯗꯤ.ꯁꯤꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ NFSA.ꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔ ꯍꯥꯏꯕꯗꯤ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯊꯥ ꯇꯔꯨꯛ ꯆꯨꯞꯅ ꯐꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯐꯪꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ 𝗖𝗵𝗲𝗀𝗃 ꯃꯤꯅꯤꯁꯇꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 4-5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯤ.ꯁꯤꯒꯤ ꯃꯐꯝꯗ NFSA.ꯒꯤ ꯆꯦꯡ ꯊꯥ ꯇꯔꯨꯛ ꯐꯪꯍꯟꯗꯕꯒꯤ ꯃꯔꯝ ꯈꯪꯍꯟꯅꯅꯕ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 31ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯕ 𝗖𝗵𝗲𝗀𝗃 ꯃꯤꯅꯤꯁꯇꯔꯅ ꯑꯁꯦꯡꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯋꯥꯕ ꯅꯪꯂꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯂꯦꯟ ꯇꯥꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯗꯨꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯔꯥꯏꯠ ꯑꯗꯨ ꯐꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ NFSA.ꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯊꯥ ꯇꯔꯨꯛꯀꯤ ꯆꯦꯡ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯆꯦꯟꯊꯣꯛꯈꯤꯕꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯧꯕꯥꯜ ꯍꯥꯎꯈꯥꯗ ꯂꯩꯕ ꯄꯤꯁ ꯑꯦꯟ ꯐ꯭ꯔꯤꯗꯝ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯗꯨꯅ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯖꯣꯇꯤꯟ ꯁꯂꯥꯝꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯤꯕꯤꯅꯕ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯉꯁꯤ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇ ꯄꯤꯁꯤꯟꯈꯤꯕ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯑꯗꯨꯒꯤ ꯃꯃꯤꯡ, ꯃꯊꯥ, ꯂꯩꯐꯝ, ꯔꯣꯜ ꯅꯝꯕꯔꯅꯆꯤꯡꯕ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯤ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯉꯁꯤ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯁꯝꯂꯣꯛ ꯚꯤꯂꯦꯖꯇ ꯂꯩꯔꯝꯕꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ 13 ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯤꯁ ꯑꯦꯟ ꯐ꯭ꯔꯤꯗꯝ ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜ ꯍꯥꯎꯈꯥꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ 𝗟𝗲 ꯃꯣꯌꯣꯟꯅ ꯈꯨꯌꯦꯛ ꯄꯤꯔꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯍꯩꯔꯣꯏ 13 ꯑꯁꯤ ꯐꯪꯅꯅꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯌꯨꯅꯤꯠ 1, ꯊꯧꯕꯥꯜ ꯅꯣꯡꯉꯥꯡꯈꯣꯡ ꯑꯃꯗꯤ
𝗕ꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯒꯅꯤ ꯂꯧꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯣꯁꯇꯦꯜꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯗꯕꯗꯒꯤ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯇꯪꯈꯥꯏ ꯑꯃ ꯂꯧ ꯄꯥꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯁꯕꯨꯡꯈꯣꯛ ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯁꯕꯨꯡꯈꯣꯛ ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒ ꯆꯤꯡꯌꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯗꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯕꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯆꯤꯡꯌꯥꯒ ꯊꯪꯅꯕ ꯂꯧꯕꯨꯛꯁꯤꯡꯗ ꯀꯨꯝꯗꯨꯅ ꯂꯧ ꯎꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯆꯤꯡꯕꯒꯤ ꯃꯐꯝꯗ ꯃꯥꯡꯖꯧꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ, ꯂꯧ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯉꯝꯅꯅꯕ ꯍꯟꯅ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯗꯕꯗꯒꯤ ꯆꯤꯡꯌꯥꯒ ꯅꯛꯅꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯒꯤ ꯁꯔꯨꯛꯇ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯕꯗꯤ ꯆꯤꯡꯌꯥꯒ ꯊꯪꯅꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗꯤ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯆꯤꯡꯌꯥꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯧ ꯄꯥꯟꯗꯨꯅ ꯍꯧꯖꯤꯛ ꯍꯥꯕꯦꯡꯕꯒꯤ ꯊꯕꯛ ꯑꯃꯗꯤ ꯂꯧ ꯂꯤꯡꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ MSPDCL ꯑꯃꯗꯤ MSPCLꯒꯤ ꯊꯕꯛ ꯂꯧꯕꯒꯤ ꯔꯤꯖꯜꯠ ꯆꯍꯤ 5 ꯍꯥꯏꯗꯣꯛꯇꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠ ꯎꯅꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2018ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ MSPDCL ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ MSPCLꯒꯤ ꯊꯕꯛ ꯂꯧꯕꯒꯤ ꯔꯤꯖꯜꯠ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯊꯣꯡꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯆꯠꯇꯨꯅ ꯎꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ MSPDCA ꯑꯃꯗꯤ MSPCLꯒꯤꯊꯕꯛ ꯂꯧꯈꯤꯕ ꯆꯍꯤ 6 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯅꯕ ꯋꯥꯐꯝ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯊꯝꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔꯒꯁꯨ ꯎꯅꯈ꯭ꯔꯦ꯫ ꯉꯁꯤ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯊꯪꯒꯤ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯗ ꯑꯣꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯌꯥꯎꯔꯨꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒ ꯃꯤꯅꯤꯠ 25 ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯉꯔꯥꯡ ꯎꯅꯗꯨꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ NDTVꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:10 ꯇꯥꯕꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯤꯅꯤꯠ 25 ꯁꯥꯡꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯌꯥꯎꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄ ꯁꯣꯔꯃꯣꯖꯤꯠꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯃꯅꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯍꯩꯀ꯭ꯔꯨꯖꯝ ꯁꯣꯔꯃꯣꯖꯤꯠ ꯆꯍꯤ 30 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯨꯒꯦꯁ꯭ꯋꯔꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯃꯅꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯃꯅꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯀꯤ ꯅꯨꯡꯊꯤꯜ ꯍꯩꯀ꯭ꯔꯨꯖꯝ ꯁꯣꯔꯃꯣꯖꯤꯠꯅ ꯃꯌꯨꯝ ꯃꯌꯥꯗ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄ ꯐꯤꯖꯝ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯃꯤꯡ ꯄꯛꯁꯤꯜꯂꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯛꯄꯗ ꯑꯉꯛꯄ ꯑꯃꯁꯨ ꯄꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯆꯝ ꯑꯃ
ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯤꯆꯝꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯐꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯀꯜꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯃꯤꯆꯝꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯕ ꯄꯨꯟꯕ ꯆꯠꯊꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯁꯣꯃꯣꯔꯖꯤꯠꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫